Awang no post station da lariba fossil fuel sing thona bagi matanga Guwahati da pangthok kadoriba mifam amad saruk yaruna bagi dabak Minister Karam Siam ngasing fal thadokre. Narcotic cell amasung CDO Imphal West na lupa lakh tararonggi WY tablet fare excise department su lupa lakh mari makhaironggi phagalakpa yung using mai thadon mang. Amasung laifam topa infrastructure amasung staff suna litabada gilam phel laiba Manipur ki ahanba integrated Ayush hospital digam sokna laire. Mayam kurum jari adum ni ambiri basi impact news ni ai takhalamam siam kanen housing pungja si phawbagi marba paw sing miam da pizari. English ni kuntra phawbagi manungda awangpok state sing da laiba fossil fuel sing thokna bagi matangda Guwahati da pangthokadoriba mifam amada saru yaruna bagi damakta CF amasung PD Minister Karam Siam ngasi Imphal thadokre. Petroleum amasung National Gas ki Union Minister Dharmendra Pradhan lusingduna pangthokadoriba mifam aduda awangpok state singi Marilaba Minister Singh Sar Yagadoribane. Prime Minister ki wakhlon matung ina sagul sinimit khodingi cycle to office kagani haina Minister Karam Siam na tham ki wafam ngak na ngasi sajen thong da laiba ma ki quarter dagi Imphal airport tamna cycle da khongsan ki airport yorma matung da mahang pawmis na phongdoki bada miam da tham ki ba thajaba mangaloi amadi masama ufaba khunai ama oina ba hona bada mangjil thana sar yari haiki mangna makha taraduna Hayengi mifam asida awangpok state singdagi singthokta na lairiba fossil fuel singthoktuna state sing asiga sentmilon amasung phaganabagi matangda khanagani lakhorpam thokpa fossil fuel lokthokpada mangjaba laite masina thabok phangdaba naharol singda thabok phanganbagi khudong sabasu piba ngamlagane Leinungda tawdun lairiba fossil fuel singasi aikhoina singthoktrabasu atopa state singda singthokpa matamda Satkigadabu oibana matam sana singthok wahba tangai fadisu haigi Maroina awang nongpok Bharat koi lairiba fossil fuel oil singse fazana 2030 bogi manungda extract tawraga adi maduna sel thongi phium phagalanba akoi naharol mayam amagi thaba inghang pinanaba khonanaba Madugi adi discussion nama tauba aduga 5 line nama akoi narol singda lana khanba makhak leire leinung da leiba thausi chingthokraga di akoi keno tawrani khokrane na sidi adi internet bell ta senwa port ama khakni pipeline da topa jaga am da tawraga jo khoi dei thauja dum chingi ga do port ne Malim ki kaithel da puna lupa lakh tararong gi mamal oigadaba mayamna WY hana khangnaba Wallace Yos tablet piece lisingani ga konana nupa ma fare farmi adudi Moirang police station na konba kwakta ward number 2 dagi Muhammad Firoz Khan sahini putarok apokwa laikidarba Muhammad Mahine Firoz Singa sinungtil pung ahunga minini pumangarum sarpa matamda awang AOC da laiba hotel Tamfa gi mamang dagi narcotic cell amasung CDO Imphal West ki apun mukutpu amana faki bane Narcotics Inspector Kangjam Ranjit amasung DSP Commando Operation Amit Nulusingba Kutpu Amana akanaba pawma fangwadagi hotel Tampa mamangda thibomagi thabak satabada tanjaduda Firozna thaurakhiba Silong tamna satkhigadaba bus registration number na MN04P0118 adu khamduna sek tawbada guli singadu packet tara thokna haptuna purakpa thengnabadagi fabani hairi Faraba Firoz ki matakta ain gi oiba thabak sing packet pasu haukre Excise Department asu Manipur lupa lakh Excise Department Manipur asu puna lupa lakh mari lising ni puni pan ga samri romgi oigada ba phagalapa using lamphel laiba department asigi compound da mai thadana mangan khre state asigi tongan ba mafam singda department asina drive sathaba da lupa lakh amaga lising taranipan ga satruka Indian made foreign liquor case kuntaruka bottle mari lupa lakh ani lising humpumari ga chamapan marifugi bia case chamag humudra taruk ki bottle taret amadi lupa lakh amaga lising ni pumapan gi local using phakat pangam kibani Amaromda department asina say asigi April dagi November fawbada lupa crore taruk lakh kunmari lising kuntaret subna humpum doigi senpam su revenue oina Manipur government ta pikat pangam kre panba
Panba yabadi state asida Manipur Liquor Prohibition Act 1991 sanajaba tarabasu lamdam asida sungba yungaw amadi Indian made foreign liquor sing marang kaina fangduna lerakibani. Manga suba Jaren Panchayat election ga mari lenana phagalakpa khogi Indian made foreign liquor beer singamasung DIC khogi country made liquor se masi khoi confiscated over mayam do khoina destruction tobagi khogi program ama tawjabani khoi sahi kunga taruk phare khogi liquor prohibition gi si anumapu Manipur da khoina prohibition si mapung phana thingbangam debagi mong delay masi maruina di khogi prohibition si full prohibition oidaba total prohibition Manipur da lehna bo hona bada khogi local club imaiben sing civil society organization sing sina excise department bu mating pangbi Nakalamuramda Narcotics and Affairs of Border NAP Police Station ki kangmuna nupi ama heroin powder milligram kuntraga kona na fare nupi adudi hangang PS na kon ba hangang khong kairang dagi basir jan sahi nifumang ama puroi balai khidraba Muhammad Abdul Halim ni jan na se NAP ki kangmuna akanaba pawma phangbadagi hatame ni thong da sathaba thiboma ki thabak sathaba da fawani suhairi Kaksin Khunau College ki governing body ki Mikhal da Arona Niyom Lana Nampu da guardians representative Khanana Bahonari Haina governing Mikhal ki Mirep se Pisuluraba Mayang Lambam Kunje Amasong Mayang Lambam Ibes Sobina Fongdorakle Kunje na hai Mahak guardians representative ki nomination when file tauki adubu ikang khangudana scrutiny numita Mayang Lambam Kunje Amadi Ibes Sobi reject satle hain Arona Hairakibani Hairi Lunana Maram Hangbada Education Code ke Section 10 Clause A gi matung ina Class 11, 12 amasung 4th semester da tamba mahiroi gi mama mapa na Mikhal da merep oiba yadi hairaki haina kunjena fongdoki adubu hairiba Education Code asi yenglubadadi aro na hairiba singadu yauram khidi haina mahakna makata ki Election Committee na piriba rules e akoi injage adu moya policy dadi karian pali 11, 12 and 6th semester haina Sarang Them Rajendra Singh, I will Nupase, Magi Masanu Pase, 5th semester gi Parikya Pigre, Abik 6th semester Kamado. She Nupasi gi nomination papers now acceptable. Akoya Nigina, class 12 terminal, rejectable. Sumba Aran Mayam Zinava, Shemaga, governing body Shemaja, Kotasini. Framework Agreement ka mari lena Union Home Minister Rajnath Singh Manipur Assam amadi Arunachal Pradesh ki Chief Minister Singh unaduna wari sanagani haina toramba adu maram kharadagi yaithokri haina pawili khulaman hairi adumapu Framework Agreement ki wari sinna state ahum asida karam ahongba lakpa yabage amadi kari tahoba yabage haibigi matangda Chief Minister ahumna Kolkata da unaduna khanagani suhairi Framework Agreement ki warol Manipur Miyam da Khangalo NSN IM ki issue loisin mada Manipur interest sokpa yaroi haidina ngasi Thangmaiban Assembly constituency ki Miyam na wakat mifam phamkre Thangmaiban Assembly constituency da lairiba club sing apunba body ama oriba Thangmaiban United Club TUC na sinduna Thangmaiban ni sa club ki mamangda ngasi ki wakat mifam adu phamkibani Wakan ifam aduda tongan ba political party sing mihut sing amasung Thangmaiban Assembly constituency ki mangalai diba tongan ba forup sing yaung na puna mioi sam nga rom na saruyaki Wakan ifam aduda saruyaki ba Manipur ki Chief Minister Waramba veteran politician Wardhavinat Koizam na haujik political party ki khena ba thamdana Manipur gi damak lemin na ba mathau tai masida hongdok hongjin hundo honjin tawbagi matam nati haiki Mang namakata na Manipura Congress paling da Manipur gi ngam kai kaidana ba kari tawramagi amadi framework agreement sign tawna ki ba matam adudagi hauraga BJP lengak laktri phawba Congress party na interlocutor ga sanaki ba wari amadi kari khanaki bagi haibadu white paper ama putopa mathau tabra haina khali haiki nakala maromda wakan famad rasar yaki ba LJP Dalit Sena gi state president RK Kaikuna Aikoi amat oina lingzel manana leminarabada Manipur thugai ba kanagi sumatik nati haiki Thangmaiban Assembly constituency ki MLA Kumoksam Joy ki sansu saru yaki bagaluna framework agreement na Manipur karisu sogaloi hairaga India ki Home Minister na Assam Arunachal Pradesh amasung Manipur ki Chief Minister kauraga wari sanana ba honari basina hena singhale su haiki
नुंसीनना लेमिनननबा थबक पाइखटपा दरकारनि अदुमकनि अखोइना भारत सरकार दा कन्ना हारिबा सिहेइ नाइब मोंगदा चंगजलगा कांगलुप अमखक्तगा यानरगा सोमदा शांति ओइरगनी सोल्यूशन पोर अगनी हाइबा वाफम दुदी यारोय राजनीति मचा मचा तौबगी मतम नते जाति खाइदना राजनीति खाइदना पुन्ना Saminaba matam oire Home Minister State Kirin Rizuna Kari Haigi Framework Agreement Haidokpo Yaroi Madam the sensitive of issue yawi Adugi sensitive issue the Nakona Nunang Nagra Prewa Isuna Akaibam Karakani Haigodi Tak Amasum timing level Miam the people dictator Madura Isakani Pomtado Tadogan Sai Tramadu da Kaidoronge Hyperform. I coin a Madura Kari Toki Manipur Tugaina Honor number NS single leader Muiba Sang Tingi Madu Wapam NS in a Congress Adunatana sing me Yamatana Congress Sauber like day. Boundary Commission Namsin and Thamba Yaro Haina Maita Youth Front Southeast Asia and Sierra Lamada Paujelakli Anoba District Sim Kibaga Mailena Palibalengaki Maika de Gimiamda District Boundary Siang Yanaba Matam Lautokraga Ngasi Pauba Tabak Tawan and Tamkibabo Maita Youth Front South Asia East Asia Messiana Akamamongda Yanaba Pongo Pakalunena Lenga na Linkiba Boundary Commission Kamdongna Laikrabagi Haina Wang Taurakli Laliba December Taramanga Fabagi Manunda Lenga and Kampobi District Official Map Putopang Amdrabadi Lenga ki Matakta Kongjang Sangsilagani Hainasu Sierrasina Sexinwa Tamlakli Nakalamuram the Infal West Mapam Oriba Harau Telda Forest Encroacher Oina Ladiba Cookie Anobagi Kul El Tangnum Kulasi Langakna Eviction Taugadabani Haina Messiana Chirolasina Makatana Fongdorkli Hokib October Kunda HT Electric Line Dagi Men Singbadagi Soktuna Ras Medicity North Eosida Laying Liba Sandel District ki Laisok Popi Singdagi Sandoi Sanoida Tongan Tongan Organization Singna Selgateng Bang Pikre Selgateng Bang Pikiba Organization Singadudi Ras Medicity Infal Hospital and Research Center and the Relief Center for the Welfare of Differently Able Persons Manipur Singzamaini Ras Medicity na Lupali Singyangkay Madi Infal Hospital and Research Center and Relief Center for the Welfare of Differently Able Persons Manipur na Lupal Lak Amamongi Mating Panghi Panbayay Minus Singbadagi Sandoi Sanoigi Masasi Sad Hompugi Sangda Minus Saki Badagi Maki Masanupa Rajavo Sanoi na government Mating Pambi Haina Haizakibasu Laikrabani. Agriculture, Veterinary Amasung Animal Husbandry Minister V. Hankaleana Ngarang Subdivisional Veterinary Hospital Morigi Pibam Hak Tengna Satani Yangsen Kre Subdivisional Hospital Asida Tabak Toribo Officer Amasung Staff Singi Attendance Urubada Minister Nungnang Basafong Dokre Officer Madi Staff Singna Matungda Amuhana Matauda Tawai Dabagi Tabak Satadanaba Akan Warning Supi Kre Karigoma Matungda Asuma Tawangasi Amuhana Satarabadi Akan Matabak Lakutkani Haina Su Minister Haike Minister V. Hankaleana Ngamkai Gilam Oriba Mapamasida Veterinary Service Mapungfana Sakot Nanaba Matautai Haiki Subdivisional Veterinary Hospital Si Semgot Nabagi Damakta Satkeba Yangsen Kongset Aduda Veterinary Director Dr. Aichaw Wamasung Veterinary Joint Director Dr. C.S. Nandake Susu Saruyaki Thamari Subna Satagadaba Tailoring Amasung Cutting Program Amagalunina Ini Subna Satagadaba Level Awareness Program Amangasida Gaukre Thoramasi Langtabal Building and Other Construction Workers Welfare Union Senduna Hairangoi Tomai Bamleka the Labor HDA Training Center the Pangto Kibane Manipur Building and Other Construction Workers Welfare Board Nagi Sandang Makada Paikat Liba Tailoring Amasung Cutting Program Sida Puna Mio Chama Yankai the Training Pira Batungda Masa the Swing Machine Sing Kusinaduna Masana Masaba Tabak Pinabagi Honagani Haina Langtabal Building and Other Construction Workers Welfare Union Gi President RK Nongdren Komana Fongdoki Ekoina Manipur Sida Ladiba Satra Satri Mayam Sigi Uniform Haizabatare Masigi Singsi Makuibu Tuhanabagi Pandamamada Ekoishima
ट्रेनिंग से मनपुर की लेबर बोर्ड से समनरगा पांथोक्सबनी अदुना था मरी सुमना ट्रेनिंग तौब लोयरबा मतुंगदा करिगुंबदा हाइहौदबा ट्रेनिंग सिंगदुदा खितंग वखल सोंथबा यावरगसु मदु अखोइना अनदर 2 months अमगा अखोइ एक्सटेंड तौजरे हरगा मखोइबु हाइद्रि भावबा अखोइ तंबीबगी खुदोंसाबा अमसो अखोइ पिजगनी मसिदा सरुक यारिबा ट्रेनिंग सिंगसिना अखोइ लंगथबाल केंद्रदगी खंगतचबा बिलो पॉवर्टी लाइन की मनुंगदा लेबा फैमिली सिंगदुदगी अखोइ इसे इसल सामगा यांखै खंगतचरगा तौजबा अदुगुंबा ट्रेनिंग ने All Manipur Students Union MSU na satarakpa Total Campaign for Education gi yangsin khongset ke sargam oine MSU Thawal District na Laisangthem Kelimakhongi Upper Primary School da yangsulubada Education Department na thokpa Kanglon gi wangmada class takpa gi matam semdoklam le hairi Ayupung mapan minute tara mangad oza singna biometrics entry tawraga pum mapan makai da class hobagi niyomadu school asige committee na ayupung tara makai da semdoktana sathaba thengnare hairi hariba thawung asi Maina ZEO 3 Thawal amasung Education Department ayaba pirabara haina MSU Thawal District na wahang tawrakli loinana hiramasigi matang da lakliba December mapan school asige committee ga MSU Thawal District ka wari sanana basu khangalakli Class 11 amasung 12 ki examination fee hena lauramba school singna mahirui singdagi hena lauramba fee sing handuk nabagi matangda case ena miyam khangna laukthokraba school singi marakta school kharadi housing fawbada tumin leisle haina Kanglai Park Students Association case gi sirlaman khanglakle mahirui sing lup asi naga phamina duna khanane nabagi khongthang housing fawbada Lauraktriba school sing adu mahiroi khunai bu usitabani haina lobaga lunena school sing adu gi mathakta makha tab excel lokalagani haina su section 1 thamlapaga lunena asigoma lokfam thokpa phida gi hena lauramba fawbada laingak asina khangsinadana tumilai thokpa asibasu kesena condemn tawi haina su pawasin makatari Kunai asida thengnariba nupi gi saitheng haiba thim da class 5 takin 8 fawbagi mahiru sing oiba level painting competition amanga Palace compound leiba lamnyan ba sangnel pangthokre International Fortnight Observation Protesting Violence Against Women ga marinena Women Action for Development amadi Youth Forum for Protection of Human Rights na competition adu sinmani loinena makomathang taraba singda manabathum singsu yanthoki Kanglai Park Communist Party Military Council KCPMC Progressive ki Standing Committee ki Miphamna Imphal East District manung san laiba Sombong Biramangal College ki mathakta loan thingkrabalup asina athingba thamli haina sirlamada khangalakli Lubasigi Siamen Singkaina Thokpa Chirula Sinamaka Taraduna Sombong Biramon College talup asig Operation Mangal Kanglai Park na corruption ga marilenen miyeng sanglubada college asigim Maraibak Laikha Tarambata Natana College Asibu Salaina Balariba Governing Body na Senja Tumza Pangthokpa Yanabagidama Organization of the MLA Karaga Lautu Naraga Oza Singi Thage Toloptagi Sel Kaktun Housing Palibalengakta Wanom Sel Pinabagi Ni Haiduna Selyam Kongolamli Hairi Kongat Kiba Senpam Sing Adabulup Asina Langakta Wanom Sel Oina Pibiyaro Yamadi Oza Singdagi Kongalakliba Senpam Kudimak Masama Sada Handuk Kigadabani Suhairi Manipur Commission for Protection of Child Rights MCPR gi sia personal singmutim aman handak Lamphel Police Station konba mafam amada minor nupi masa ama thauri yadana sikhiba gi matangda sport inquiry sathakre tim maduna laikhidrabi gi imung manung amasung yumthang nabasinga unaki commission asigomba laibak thiba thodok asi salkia gi achouba thausadaba gi thodok amani haibagdagi loinana Haikibaga Luna, police tagi, status report amasu kaukre. Imphal East ke Sobam Laikai dagi Mangsa Tabang Ongbi Meneka Kobinupi Amada Haukibatha da acid Hajilamagi Mayokta Miam gi Oiba Mipam Pangtoktuna GSC Masem Kre. Laikai Edugi Citizens Club Lampak ta Pangthoki ba Miphamadda Sem ki ba GSC aduna thodo adugi matangda khongjang kaya sangsilagani suhairi hauze matanga swaida break amatang laujage break ki matungda laifam thokpa infrastructure amasung staff sun leitabadagi phibam sokna leraba Manipur gi ahanba integrated Ayush hospital gi pau amadi Manipur amasung malimga tongan tongan ba e pau sipuduna laksage impact news po miang tad leibiu break ki matungda taran moksare hauze makhata pa pauda Manipur gi miyam analai gi lamda hena khodong sana bamadi manama sing natural gi oiba laiwong sing
ꯐꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯈꯦꯇ꯭ꯔꯃꯤꯟ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯐꯃꯨꯡ ꯌꯥꯡꯈꯩ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯐꯦꯜꯗ ꯂꯩꯔꯤꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯕ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯍꯧꯅ ꯎꯕꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄ꯭ꯔꯣꯆ ꯔꯣꯗꯀꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯗꯦ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯂꯩꯈꯣꯝ ꯊꯣꯛꯄ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯂꯣꯏꯅ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯡ ꯌꯧꯕ ꯃꯈꯩ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯁꯤꯡ ꯍꯦꯛ ꯆꯥꯎꯔꯛꯄꯒ ꯃꯊꯧ ꯇꯧꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯂꯩꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯕꯣꯔꯗ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯤꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯔꯕ ꯍꯥꯏꯕꯗꯤ ꯏꯪ 2015ꯗ ꯁꯪꯒꯥꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯗꯕꯒꯤ ꯃꯃꯤꯗꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯩꯔꯤꯕ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ योगा हॉल आयुष हॉस्पिटल लेबम थोप ख्वाई मरुब है अखोगी योगा की हॉल से हिदाक लांथकगुंब अयामना थम्मे मफम योगा अखोगी चांग नायना तौबगी ममीदी उब फंगदे अखोगी इक्विपमेंट सिंगसिसु मथौ तौदबा अमदी अखोगी अकाय तोय क्या नंगबगी ममीदु मियामना उब फंगबिरी फमुंग यांखै लेबा हॉस्पिटल असिगी अखोगी वार्ड अमदगी लेते वार्ड असिदा लेरिबा फमुंग अहुम उ फंगे दुगा सोंगी कासिदा मरी अमगा लई अदुगा फमुंग मरी असिसु अखोगी यामना मवोंग चादो मवोंग हाइबा ताई पेशेंट लेंदबगी अचौबा ममी मा तावा फंगी पंपाक सिंगसिसु अखोगी सेगाई तुगाइबा थोकपसु यावरे अदुगा उफुल बाफुल थांबा मी लेंदबनी हाइबदु मेक सिंगा ताकली अखोगी हॉस्पिटल लेरिबा सिगी हेक मनिंगदा लेरिबा अखोगी फिबम अदुनी यामना हाइजीनिक ओइदबा मवोंगदा हाइबा तारे ड्रेनसु लेतबा अदुगी मथक्ता अमोन अकै क्या अमसु मफम असिदा खुंदोकपै ममी तारी तसेंगनमुक्ति हारिबा बिल्डिंग असी आयुष हॉस्पिटल ओइना लेगदबगी तहि अनिरोंगी ममांगदगी साबा होखिबा बिल्डिंग ने दुबो हारे बिल्डिंग असी साबा मतमदा हाइबा तारे लेबाक की खोगी थोंगटपगी सांग असी यामना वाटपगी ममी तारी मरमदी सोमदा लेरिबा सिना खोगी लंफेल पाटनी अदुना नोंग खिजक हेक ताबगा मफम असी यामना थुना हाइतारे इसिंग थुंगनबा कुइनसु इसिंग तुंगना लेबा मफम ओइबा मरमना बेगुमा साबा लोरगसु नोंग खरा हेक ताबगा अदुमक इसिंग मनुंगदा लेबा याबगी दुगमा खुदोंचारबदु यामना चाउना ओ फंगबिरी लेरिबा खोगी साबा लोइद्रिबा आयुष की बिल्डिंग असी खोगी संगोलगी हाइबा तारे मखोगी एबम ओइना लेबगी ममीदु चाउन ताव फंगी दुगा मसिगी दाकफम वाल लेरिबा दाकफम मसिनी खोगी इसिंग चाउ मतमदा मसि फावनि थुमिबसे अदुना हयेंग बिल्डिंग असिना साबा लोइरगसु हाइबा तारे मफम मसिदि दुमक इसिंग थुमजिनबा याबा अदुम तुंग कोइना अदुम इसिंग थुमलगद मफम ओइना दिदुम लम अदुमक लेरि असिगी बिल्डिंग अमन बजे असिदा हिदाक काप मिले रंबेबा अदगी दिम जुंगाव म्यामनि निपिम जांगी चितन दौदनने बेक चिंगदन नर्सिंग जिदा अदे कीरे ngang नुंदांग लेपा अदगी एनी हवा तगो पेशेंट लापा कान एम्बुलेंस अमा फाव लेते अदुम जे पिबिउ अखोन हारामि जको अदगी मेल स्टाफ खर याम पिबिउ फमुंग यांखै लेबा हॉस्पिटल असिदा पुन्ना स्टाफ हुमपुत्रागनि थोय लेगदबदा स्टाफ कुंथ्रागनि थोय खक लेरिबा असिना अरेबा स्टाफ खरा असिना इसिंग चाव अमदी तोंगान तोंगान खुदोंग चादबा क्या मरकता हॉस्पिटल असे हिंगनबा ngamnaba kan होनदुना लागदे पुना 72 लेगदबनि अजिग लेज 32 खक लेयबको कोइ नुपी गता स्टाफ सु डॉक्टर सु स्टाफ गता नुपी गता ओइबना फेंसिंग जे लेतबनि लोइना किनेयबा हॉस्पिटल असिदा आईपीडी हाना लेरमलबसु इसिंग इचाव अमदी तोंगान तोंगान खुदोंग चादबा क्या दगी हौखिबा चही इंग्लिशिंग अनि गता चुक जुलाई थादगी हौना आईपीडी थमदना लेरकली लोयना हॉस्पिटल असे हौरकप मतमदा अयुक अमदी नुमिदांग तोंगान तोंगान बा शिप सिंग खाइदोक्तुना पुंग तरुक थबक पुनरंबा अदु हौजुक्ति स्टाफ मसिंग सुना लेत्रबनिना नोंमदा पुंग तरुक खक हॉस्पिटल असे मथौ तौरी आईपीडी खर थमजरमी इसिंग चावपदगी दी आईपीडी सु यादरे दम खर थादरे मनम नम थिबा म्याम मनिंग सिदम पैसले अदु इसिंग चावसले दम जु लेसले पेशेंट जु मिंग चनसलुरे पेशेंट फबदी लायना मनम नम थिबगा इसिंग दुगा अमु हेन प्रॉब्लम ओरेनी ने पेशेंट जे खोइ डिस्चार्ज तौरेबा तिजि तौरि जे खोइ 6 आवर खत तौरेबा आइना हिक अंगा एपेंडिक्स खर चंगजले बन पामचा अमनि यावेबा अदु गेदि खोइ इसिंग चावसु फरे आई मॉर्निंग शिफ्ट इवनिंग शिफ्ट तौजेन तौनरमी को खनबा तंगाइने मको तौता जानी अखोइ सेक्रिफाइस तौ तौगे तनि मखोइ खलिजे सिदेना कइदो नुपि मजा दनि दुबा
Directorate of Ayush na Manipur ki tongan district singda akhoi phamung yankhai leiba Ayush ki hospital sing sagani haibasi yamna afaba khongthang oiragasu ihan hanboina sakhiba Manipur gi amata ngaireba phamung yankhai leiba hospital asigi ori phimmansi hana yengchel haudragadi hospital asi lerami haiba phauba kawu yabagi duguma phimda leiri hojigi rande camera person Subhash Sharma galorian poromjariba ai Khetermayum Premsan Impact News Imphal India amasung Myanmar gi ngamkhai more town asida laiba hospital asida Manipur lainga ki health department khaknatana atoba department gi minister MLA kaya laktuna yengsan khrabasu ngasi phawa thabak amata paikhat pa hobagi mamitadre more hospital asi sub district hospital ama oiraga delivery tauba ngamdabadagi tamu natraga Imphal da refer taubasi more hospital asi gi khaktanatana health department ikai ningai ni haina more miyamnasu mainabasing da haikiba leikrabani Hospital asida khusu khulai matik sadaba ultrasound machine yadaba natana ultrasound launaba expert laitaba aruba anaba lakpada first aid piba natana hidak thaba ngamdri haina maphamadu gi miyamna pendaba faunare Minister MLA singasina hospital asi yengsinba lakpada Mori hospital da 24-hour power backup pinaba lairiba solar power plant asi yengsilam ki adubo hariba solar power plant asi yaraktaba sahi amaga makhai helakpadagi yengsinbinaba hospital asi gi MO in-charge na haijakibak natana Mori gi public leaders singnasu haijakrabani Matamaduna minister singaduna makoina Imphal da hankibaga chief minister ga tanaraga atuba matamda anoba pinaba honagani haina thajaba piram ki aduba hauji fawba tumina laiba asida Mori gi miyamna pendaba ama chauna faunari India amasung Myanmar gi ngamkhai da leiba egis policy ga yamna maru gariba border town More hana su khangnari basida leiba More hospital asi 2006 da sanga kivani adu hariba hospital asi da leiba ultrasound machine x-ray machine asi hujik 2017 ga paraga di sahi manga henjelak le yaraktaba x-ray lawda yamna kudong tininga awre amasung miron bigi oina yamna maru oibadi ultrasound machine asi yadabana maram oraga amasung ultrasound machine lawnaba mi leitabana More hospital da delivery tawnaba lakpa patient ayamba hujik tamuda natraga Imphal tamna sanari More hospital asibu yengsanba mamangi MLA minister kya lakre handaki anobo sarkar sigi minister MLA kya laktuna hanjan yengsangrabani haukiba jun gi tang 18 da su Manipur legislative assembly gi speaker Y Kemchan masamak na laktuna su fajana kupni yengsangrabani adu hauji fawbagi na semba khotpagi mami udrik Salibata asidagi IBSD Meghalaya mathau tauba haunabagi damak panamda Institute of Bioresources and Sustainable Development IBSD National Institute of Department of Biotechnology Government of India anigi marakta Memorandum of Understanding MOU sign taunakre IBSD Meghalaya se Silong amadi turada hangdokadabani lakhut kalaglibak thabak asina awanongpoki socio-economic sakhatnabagi panam thamli IBSD Meghalaya na awanongpoki lairiba tongan ba state ki department sing national institution amasung university sing yauna biotechnological interventions technological package amasung human resource sing sakhatanduna sel tumamadi thabak pibada asoba mateng oiragani sohairi Manipur Muslim Welfare Organization MMWO gi Tarisuba Foundation de Tharumngasi Mejokhulda laiba Manipur Press Club pang thokre Tharumadu gi nakanda MMWO gi President FM Abdullah Pathana wangang laduna haikibada state asigi MOBC department na minority amasung other backward classes singi oiba scheme kaya ama hangduk labasu miyam na masige kana ba ningthina phangmangamdre Scheme sing white paper puthok na demand tauri ngasiki thoram aduda thoram ga mari lenana organization kaya gi mute sing na su sakyaki Pemo igi mela sida jawri wafam sing kari no masina Manipur gi apun bagi saktam da Manipur integrity da kairak pa yab film lairam ga haina sing jab dagi mado jawri sikai keno khangan biyo haina kayar na haija khre government of India na matam do pira khiba kari su yaudi haina ai khoi da pakhom pia ki adu bunga si de khoi maduna satisfy oi deba man congress government parliament si BJP government la hai riba kaino wafam ase masi se khangan bi da taraga di ai khoi ta sengna minister oi se khoi tuk putare akoi chief minister gi sauki si pamjadre akoi parjana masi yadre akoi parja gi apam sentiment je government of India masi khangbi pham thoi haibo pham je taksan bi MLA minister am phoyok tabase Manipuri oiriba amasung Manipur masa oiriba kanglei sa oiriba khoi gi damte jam laibak thinanga gi masak amani haibo phemo
Unique medium local inspiration haiba mingthol da hayengdagi hauna numit humni konung lampak ta leiba sumang la sanglelda pangthokadoriba art exhibition adu singjamai da leiba royal events na sindana pangthokadabani haiba exhibition asi Tamil Nadu da pangthopa National Youth Festival 2015 the Indian based artist award phanakraba Rajkumar Archimedes Singhana yekpalai siam saba polam sing uthoknabagi damakta royal events na sinbani exhibition adu da Archimedes ki painting artworks, leaf artworks, modeling artworks, paper artworks singsu utkadauri. फाउदी फाउजद्रिबा इंखलपदा गाइबा कनोसिंग आर्टिस्ट कुंबा अदगी यूथ ओइबा नौरिबा पोसी मीसिंगसिदा मरुइन इंपोर्टेंट पीबने आइगी आर्टवर्क तो अखोई सोशल मीडिया दा सुम उबा हाइतारे दाको नालदोना पोसे सुमाइना अखोई इवेंट अमा सिनबा यागनी हाइबा आइडिया अमा पेरपा सही अमा फारे सिगी पोसे अखोइना प्लान तौबसे Possibilities of the art of tattoo haiba hiramda normal yoba interactive workshop ama thas ki tang mapanda pangthokadori art film ama song animation studio ama oriba dulalin da leiba Univro studio na sendana pangthokadoriba workshop asida saknaraba tattoo researchers oibata natana New Delhi gi Gotnagram gi founder Mo Nagana professional tattoo artist oining balamda masigi naharul singda awareness pigadori workshop asigi mangwena pawmising unabada Mo Nagana sayitar ki mamang da lebak asida professional tattoo artist samarom tabak leramnabasu ising isawgum say asida industry asida artist lising kunhena lerakle art form asina thabak phangdaba mahiroi kaya naharul kaya thabak phangduna senthok lambi lehenbada chauna mateng oigani artist singa sigi naharul sing asi skill talent yama lerabasu phajana train tawdabana professional level yobangamdabani tattoo artist am oina senthok lambi karamna lehengadagi amadi industry asina kadai fawba lamdam asi pukhatpa yabagi haibagi matangda workshop asida khananegani hainasu magna phongduki अखोगी असोमदा फैब्रिक कलर गुम्बा तौरगा टैटू तौबगुम्बगी मागी यामना रिस्क लैबा को सिरिंज गुम्बा तौनरगा सिजिनरगा तौबदा HIV स्प्रेड तौबगुम्बगी पावगुम्बसे लैदना अदुदा प्रोफेशनली तौबगांदा सिगुम्बा रिस्क लैते हाइबगी अवेयरनेस प्रोग्राम होइना वर्कशॉप सिदा तौरगा कनागुम्बा टैटू आर्टिस्ट ओइनिंगबा आर्टिस्ट यंग आर्टिस्ट गुम्बसी मोइबु ट्रेन तौरगा अपॉर्चुनिटी याम चांगना लैबसिदा सुम खुद पाइरगा पुबिगे हैना वर्कशॉप मा तौगे Anybody can drive ABCD haiba theme da Imphal de Thawal Phawba chatkadaba auto gas ship AGS rally among us Imphal district singmerong da laiba Maruti Suzuki showroom dagi Eastern Motor gi proprietor Pritam Sinamamadi ma ki loina bi haigurizam Zoibina lamthakre ngasi satkiba auto gas ship AGS rally aduda Boni Susitra Somana Singba Manipuri film gi saknaraba actor kayasu saruyaki tongan ba art ke lamdai isang thongna mai unsenduna honariba Assam Manipur amasung Tripura gi nahawariba artist mapanda Ifak Films Production Manipurna National Youth Award 2017 piragani haina institute asigi chairman haidakli state ahom asigi artist Somudrana sar yaduna laleba December mapanda MSF DS ke auditorium hall da pangthokadoriba National Youth Cultural Festival lisuni taratare haudopa ki thoramda laukthokadriba award asida sel gi mana lupa lising manga yauna sol memento amadi citation lanthokani haina su paus makatari Laikhidraba Morangthim Ibo Tombigi Kulumdarak Suba Death Anniversary Gamarilena Tha Taruk Pigadaba Oles Pension Scheme Ama Ngasi Hairokpa to Melekai the Laiba Morangthim Ibo Tombi Memorial Trust Ki Sanglelda Haudokre Morangthim Ibo Tombi Memorial Trust na Sindana Pangtho Kiba Thoram Aduda Laikhidraba Morangthim Ibo Tombi ki Masanu Pahanage Minister Housing na Trust Asigi President Osori Morangthim Okendro Singhana Scheme Adu Haudoki All Pension Scheme haudopa ki thoram aduda Hairok Assembly Constituency ki manungda laiba government all pension phanghodraba ahal oiraba mioi listing amaga kuntrani thoida lupa listing amaga chani tha taru ki oina yenthoki loinana scheme masigi mathangi pension lakadriba sahi listing 19 ki June tha da amuk yenthokani suhairi
Nomagi over free I camp ngasini kong awang pukri asoba mapanda laiba community hall da pangthokre kemadu netra jyoti project ki makada CSRSD program gi manung sanna loktak power station amasung siza hospital amasung research institute ka puna kusan naduna pangthokpani miyo istani gi mathak tamit layang ki I cataract ki oinadi makhata ni yengna na bamadi I surgery tawna na ba khandoki ngasi gi taramadra sar yakiba NSPC gi chief engineer Beji Ramna hai lakadriba atin matang gi manung the loktak downstream the project khara miyam gi aifana bagna paikat lagani project adu gi matang the government amadi miyam ga tanagani masida miyam na support tawbi haina so appeal tawki Housing Sanawi Pau. Taranthi Suba Manipur State Laking as Yankay Suba Likta Sanagadaba YPHU Lalamung Amadi na Konabul Mapalani Met Sanaba Lakidre. Salib say a September Tarutagi, Command Park Artificial Tap Sanaki Bahokiba, Manipur Kwadi Saba Football Lake Mets Ama Oriba Tonamina Sida. Toganidaba Togdo Kayana Maram Orega Matam Sangna Sanadan Lakibani. Tournament se lik met sing thas ke ahum daki makata na mapal kangji bungda sanaba haukraba matungda DM Rao Sengmai amasung na ko nabul mapal amadi M Khabam Lamkai amasung Nisa Thangmai banga loina na ngasi sanagadaba YPHU lalamung amadi na ko nabul mapal anina makhoi gi oiba lik met asida sanaba lakidre All my football association gimi makada satarli football tournament asida team talane thede sal yari hayeng lek tournament asigi sanagadaba lik match amada Trau Kwakatilamadi Sagolban United Anina Nungtel Pung Amada Lamba Taunagani. Kumapan Suba Junior Boys Inter-District Football Tournament DFA Thawal Mai Pakre ngasi Kumalampak Artificial Turf Ground tournament sing ngasi sana ki bamari Suba match amada DFA Thawal gi Sanaroi ke jure bana match asigi nifumanga basung maripuni pan Suba minute sing da Panjal ani aduga Muhammad Arwas amasung SS Dhanari anina match ke kunipan mas kontra Suba minute sing da Panjal amamong sanaduna Impala West District Football Association ba Panjal mari amata maiti ba PK Sathariba football tournament sidagi Mapan Thokraba Impala West District Football Association gi amatangairaba Panjal aduna match asigni formati suma minita DFA Thawbal gi Sanaroi M Sitalna masa mathanta sanjinkiba Panjal aduna oikhi Amphagi me makhara sathariba junior football tournament asida football team mangana saru yadar sathari hayeng tournament asigi manga subalik match da DSA Bistupura masung DSA kaksung anina lamba taunagani AMTA AITA Super Series under 16 boys and girls ke tennis tournament ke nupa amasung nupi gi doubles finals ki match sing ngasi sanaba loikre ngasi Lamphel Pata Laiba Officers Club ke deko tough ta sanakiba nupi gi doubles finals final da Gujarat ke Sanaroi Avi Saha Amadi Bhakti Parwani ani gi Jurana Assam gi Satarisa Ghosh amasung Christy Boro ani gi Jurabo point tarit manga da maiti pa pibangam ki Sathariba tennis tournament asigi nupa doubles final dana Manipur gi Sanaroi Busan Haubam amadi Rahul Panmai anina Assam gi Sanaroi Udit Gogoi amasung Rohit Bordoloi ani gi Jurabo point taruk ahum tarit tarukta maiti pa pi ki baglunena MTA AITA Super Series under 16 boys doubles final gi champion obangam kre ngasi Sathariba tennis championship asigi nupa masama de nupi masagi doubles ki final match aduda makomatang takraba Sanaroi sing aduda Manipur gi Assistant Secretary S. Sambhu Singh IAS na manamatum kaya kudol tamki All India Tennis Association gi meng makhada Manipur Tennis Association na yumbu oiduna sathariba tennis tournament sida Assam, Chandigarh, Delhi, Maharashtra, Karnataka, Tamil Nadu, Odisha, Telangana madi Manipur gi nupamasa Sanaroi kuntra amasung Gujarat, Telangana, West Bengal, Assam, Tamil Nadu, Delhi, Maharashtra, Karnataka, Odisha amasung Manipur gi nupamasa Sanaroi kun nasar yari Sathariba AITA Super Series asig hayeng nupamasa amadi nupimasa single final match sing sanagani
AMC T20 Luang Popa Trophy के फाइनल द ट्राउ क्वाकथिलमदी साइक्लोन थांगमिबन अनिन लंबा तंगनरगनी सलीब सयस के मार्च 15 के मणिपुर क्रिकेट एसोसिएशन सिंधुना सथरलीब क्रिकेट टूर्नामेंट चैंपियनशिप असिदा क्रिकेट टीम कुन सर याखिबगा चैंपियनशिप असि नोंगसिंग फिबम फत्तबन मरम ओइरगा मतम सांगना सानदन लाखिबन मतुंगदा टूर्नामेंट असि के लेमोरिबा अनिसुब सेमीफाइनल के ngasi सानकिबा मैच अदुदा साइक्लोन थांगमिबन मॉडल क्लब सिंगा मखाबु रन कुनमरी द माइथिबा पीख्रे टूर्नामेंट के फाइनल दा ट्राउ क्वा कथेल गा थास के मापन लंबा तौनरगनी ngasi साना के क्रिकेट टूर्नामेंट के अनिसुब सेमीफाइनल दा टॉस ngam की बा साइक्लोन थांगमिबन बैटिंग हाना साना की मैच असिदा अपिबा ओवर कुंदा विकेट तरुक तुरगा रन चामा निपान लोब ngam की मैच असिग अनिसुब इनिंग्स दा मॉडल क्लब सिंगा मखाना मैच असिग अपिबा ओवर कुंदा विकेट मापन तुरगा सुपनगी रन मरफु मरी खक लौबदुना मैच असि रन कुनमरी दा माइथिबा नंकिबनी ngasi ki match asigi man of the match na cyclone thamban gi bowler homendro na takre house arobada marum pauna pizari awan post sing da lairi ba fossil fuel sing thongna bagi matang da Guwahati da pang thokodre mi pamama da sar yaruna bagi damak minister Karam Syam ngasi imphal thadokre Narcotic cell amasung sidu Imphal West na lupa lak tararonggi WY tablet fare excise department na so lupa lak mari makhaironggi phagalak using mai thadra mangan kre amasung laifam thopa infrastructure amadi staff sunai tabak lampheda leiba Manipur ki ahan integrated ayush hospital ki bam sung laire